Sinomayam taram noksari loinana channel asina ngasi thagachagaduriba video se channel asina lepton sun thagachakpa video haibadi tha khudingi maruiba numit thaban haitare ite emoina khangdaba sungya ma yadraba changdaba sungya ma yadraba aduguma kaya amane haitare aihana tha khudingi oina leptona thagachari base aduna handakisu mera tha se yorkhadore aduna mera tha yoroktrikan gi mamang chida nong nini da gaire ko hayeng dege dum nong pamba isi dum hawban haitare ngasi thasi dum oire aduna meragi maruiba namit thaban se akhoi hana mangjongna khangminaragadi khara faidana adigi khalaga masi thagachabani aduga loinana aigi video sibi beriba isalasi sing haitare ko makoi gisu adugumba mera tha sida anga unagadaba adugumba kaya amasum yawi ko adugi sum hangbir pusawi nami aphaba karamba lobu yagi kaina adugi matang so haitare loima dum subsanjaraga tha megi maruiba thaban aphafatagi matang jasida dum ai dum panjaban haitare ahanbada video se hawjaldrikan gi mamangda aihana mayamda thamjaringba amana channel asigi ngasi video se yengbiriba singa se aigi channel asibu subscribe tawibagi ubirakpa aduga loinana tongamba subscribe tawdriba haitare youtube ke aduga notification gumba fangbadagi natagana akhoina sum scroll sum tawbuda thengarakpadagi dmaina thengabadu moigadoini adu kariguma subscribe tawdriba sina yabiba lergasu channel sing sibidana subscribe tawiramo maramdi aihana thagachariba thamjariba singa se akhoi ina lininga mari leinaba aduga history ga mari leinaba adugumba yumbalon ga mari leinaba adugumba video ke ama leptana sum thagatuna laksabani video chonga gi makti yawraga leibani aigi youtube channel asida aduna subscribe tawbiramo haidana haijari video se miyeng taminas sahi mada leiriba tha taragani thoisa masi akoina sum handak se 2025 ke akhoi gi tha je mathang mathang khoi je loina duna la abani ado mamang da laikhiba tha haitare ko haibadi thawa langban kan sumai yawra iduna ko langban mathang mera lai ni duna ko ado mera yawra abanina adum khara makhai de dum pharan haitare ko haibadi ana leiriba phigum di kitang awon bam dila ani ising isaw gi awa kya ama thengna khare thengna bam yam thengna gre masi mera la lakpadai de khara makhai de dum safaran haidana sumaina hana thamjage aduga mera tha se aduke mate akhoi gi yamna maruiba tha ni haibadi hairiba tha sida maruiba numit kya ama leiriba akhoi maitai goiba aduguma thorom kya ama leiri haitare ado kari kari na habda I sum mathang mathang adum thamjarke ado ahan bada khoina khangmina ba yaba si meragi nongma pan ba se masida selai ma poeba nini pan badana lalai ma poeba aduga nipani pan bada phunaning thok telhai ba si poeba aduna hairi ba thaban aina hojik panjakhri bu se nongma pan bada selai ma nini pan bada lalai ma aduga nipani pan bada phunaning thok telhai ba hairi ba ma ke missing ja masida akoina makoibu thongni jaba khurum jabada yamna mahi chawba yamna mahi phangba adugumba amu oigen haidana sumaina hana thamjage mera tha hairiba tha se aduke mating maroi tha ne akhoi mitei goinati madudi hairiba tha se akhoi ge meragi nongma pa madina taraga mathoini pan masibogda mera chawrel hoba thoramasi numira se dum pangthok doribani duga tarani pan bada kwak tanba aduga tara mangani pan bada mera hok songba asigumba thorom ke ama akhoi maitai gi maruiba thorom haitare adugum ke ama pangthok dorini ba aduna hairiba mera tha se yamna maruiba tha ne haidana sumai thamjabani hairiba mera tha sida mera wayumdana akhoi gi chingmi tami gi adugumba nuksinabagi mari ma uliba adugumba mera hok songba sigum thorom ke ama laikhre aduna mera hairiba tha se aduke matik maruiba tha ne haidana sumaina hana thamjabani loinana hairiba mera tha sida akhoina khanjinba yaba maruiba numit thaban sing haitare madu kari kari na bido myam thamjaraglage ahambada aihana thamjagaduriba se mera tha gi oina chai ka ba numit chai ka ba numit se tha amada numit ahum pi ko chai ka ba numit se yumjage sa sanggol sen irai hariba numit ahum asi chai ka ba numit ni chai ka ba numit se aigi video yingbi ba sinunau sing ayambadi dum khangbiramagani madudi hariba chai ka ba numit se kari da kana bano kari kari tawbu yagi habado ado khangdriba ngasi video ahanba yengba karigumba yawbiba leirga saidana khara thamjaramge madudi chai ka ba numit se akhoina afaba numit amani haidana lawna ba yai ko haibadi tha amada karamba numit afaba khanba yage aina karigumba thaba ma tawudore ai yumma ma sanga ga dore ai yumma ma saba howudore ai dukan ama sanga ga dore natragana ai ge angang laik tamba howanba leidana poramba leiba gari ama leiba natragana lam ama leiba yumma ma leiba haidi afaba thabak thorom khudima ki oina afaba numi ama khanba matamda chai ka ba numit khanba yae aduga kanagumba nupi oibising angang unagadaba adugumba leiragasu mahake numit lawba matamda
ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤ ꯂꯧꯕ ꯌꯥꯏꯕ ꯋꯦꯗꯅꯁꯗꯦ ꯊꯥꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯍꯨꯝꯁꯤꯗꯒꯤ ꯂꯧꯕꯗ ꯑꯐꯕ ꯑꯣꯏꯒꯅꯦꯕ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤ ꯎꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯌꯥꯝ ꯃꯔꯛ ꯇꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯑꯐꯕ ꯈꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯗ ꯀꯨꯊꯤ ꯑꯃ ꯀꯩ ꯑꯃ ꯌꯦꯡꯕꯗꯤ ꯌꯦꯡꯅꯗꯦꯕ ꯇꯧꯍꯩꯗꯦ ꯅꯨꯡꯉꯥꯏꯇꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯌꯦꯡꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯌꯦꯡꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ ꯂꯧꯅꯈꯤꯕ ꯀꯌా ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯂꯧꯕꯤꯌꯨ ꯋꯦꯗꯅꯁꯗꯦ ꯊꯥꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯃꯊꯪꯒꯤꯁꯤꯅ ꯇꯠꯅꯕ ꯅꯨꯃꯤꯠ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯇꯠꯅꯕ ꯅꯨꯃꯤꯠꯁꯦ ꯂꯩꯕꯥꯛꯄꯣꯛꯄ ꯇ꯭ꯋꯤꯁꯗꯦ ꯅꯨꯃꯤꯠꯁꯤ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯇꯠꯅꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯄꯤꯊꯣꯛꯄ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕꯗꯤ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯂꯧꯁꯤꯟꯕ ꯇꯧꯍꯩꯗꯦ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯛꯁꯦ ꯍꯨꯏ ꯑꯃ ꯂꯣꯏꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯏ ꯍꯨꯏꯁꯦ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡ ꯑꯃ ꯂꯧꯒꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯤꯊꯣꯛꯄ ꯂꯧꯁꯤꯟꯕ ꯁꯤꯒꯨꯝꯕꯁꯤ ꯇꯧꯕ ꯌꯥꯗꯦ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯆꯪꯕꯁꯨ ꯀꯌꯥ ꯆꯪꯅꯗꯦ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥꯕ ꯅꯪꯉꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯊꯥꯖꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯠꯅꯕꯁꯦ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯇ꯭ꯌꯨꯁꯗꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯊꯪꯒꯤꯁꯤꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯁꯦ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯑꯃꯁꯨꯡ ꯇꯨꯡꯅꯤꯡꯈꯣꯛ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝ ꯈꯪꯍꯩꯗꯅ ꯊꯝꯖꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯩꯍꯥꯛꯅꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯅꯩꯅꯖꯕꯗ ꯃꯁꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯊꯕꯥꯜ ꯂꯧꯈꯠꯂꯛꯄꯁꯦ ꯃꯁꯤꯗ ꯑꯗꯨꯝ ꯍꯥꯞꯇꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅꯁꯨ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯁꯦ ꯀꯔꯤ ꯑꯣꯏꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯃꯁꯤ ꯍꯥꯞꯆꯕꯅꯤ ꯃꯥꯏꯔꯦꯟ ꯃꯇꯣꯟꯒ ꯇꯣꯡꯅꯤꯡꯈꯣꯛ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯆꯤꯜꯍꯩꯗꯕ ꯂꯩꯁꯦ ꯉꯁꯤꯒꯤ ꯃꯇꯝꯗ ꯀꯌꯥ ꯀꯟꯅ ꯆꯤꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯩ ꯆꯤꯟꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯈꯪꯖꯤꯟꯕꯃꯛꯇꯤ ꯌꯥꯏ ꯃꯗꯨꯗꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯛꯇꯨꯅ ꯊꯝꯃꯝꯃꯦꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯆꯤꯟꯅꯔꯝꯃꯤ ꯂꯩ ꯆꯤꯟꯗꯕ ꯏꯌꯥꯎ ꯌꯥꯎꯅꯔꯝꯗꯦ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕ ꯅꯤꯉꯣꯜ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯆꯤꯟꯕ ꯃꯇꯝꯗ ꯑꯣꯏꯔꯣꯝꯗ ꯆꯤꯜꯂꯤ ꯑꯗꯨꯒ ꯃꯄꯨ ꯄꯥꯜꯂꯕꯁꯤꯡꯅ ꯂꯩ ꯆꯤꯜꯂꯛꯄ ꯃꯇꯝꯗ ꯌꯦꯠꯂꯣꯝꯗ ꯆꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯅꯁꯨ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯅꯠꯇ꯭ꯔꯒ ꯄꯥꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕꯁꯦ ꯑꯗꯨꯅꯁꯨ ꯎꯠꯂꯦꯕ ꯑꯗꯨꯅ ꯂꯩꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯂꯧꯅꯔꯝꯃꯤ ꯂꯩꯒꯤ ꯃꯅꯝꯅ ꯄꯔꯐ꯭ꯌꯨꯝꯒꯨꯝꯅ ꯑꯗꯨꯃꯥꯏꯅꯁꯨ ꯂꯧꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯂꯩꯇꯕꯅꯤꯅ ꯂꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯧꯅꯔꯝꯃꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯤ ꯌꯥꯝ ꯆꯤꯟꯅꯔꯝꯃꯤ ꯑꯗꯣ ꯂꯩꯁꯦ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯆꯤꯟꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯂꯩꯁꯤ ꯆꯤꯟꯕ ꯌꯥꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯔꯥꯝ ꯂꯩꯁꯣꯛ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯔꯤꯕ ꯂꯩ ꯑꯍꯨꯝ ꯑꯁꯦ ꯃꯁꯤ ꯆꯤꯟꯕꯗ ꯐꯠꯇꯦ ꯆꯤꯟꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯊꯪꯒꯤꯁꯤꯅ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯈꯪꯗꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯊꯥꯁꯤ ꯃꯥꯏꯀꯩ ꯍꯥꯏꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯊꯥꯁꯤ ꯃꯥꯏꯀꯩꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯝ ꯑꯔꯥꯞꯄ ꯑꯊꯥꯞꯄ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯃꯐꯝ ꯑꯔꯥꯞꯄ ꯑꯃ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯔꯦꯛꯎꯕ ꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯔꯦꯛꯄꯁꯦ ꯍꯥꯏꯔꯤꯕ ꯊꯥꯁꯤ ꯃꯥꯏꯀꯩ ꯇꯥꯔꯒꯗꯤ ꯊꯥꯗꯨꯒꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯇꯥꯔꯒꯗꯤ ꯐꯠꯇꯦ ꯌꯥꯔꯦꯛꯄ ꯑꯗꯨꯃꯥꯏꯅ ꯆꯠꯀꯅꯨ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯁꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯁꯣꯝꯒꯤ ꯃꯥꯏꯀꯩꯁꯦ ꯃꯁꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯑꯦꯕ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯔꯥꯞꯄ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯔꯦꯛꯈꯤꯕ ꯍꯥꯏꯗꯤ ꯂꯝ ꯑꯔꯥꯞꯄ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯃꯐꯝꯗꯨꯗ ꯂꯦꯛꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯑꯍꯤꯡ ꯂꯦꯛꯄ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤꯀꯣ ꯃꯁꯤ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯄ ꯃꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩꯁꯦ ꯑꯗꯨꯝ ꯃꯥꯟꯅꯗꯦ ꯃꯐꯝ ꯍꯥꯏꯕꯗꯤ ꯃꯥꯏꯀꯩꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯊꯥ ꯑꯃꯃꯝꯒꯤ ꯑꯗꯨꯒꯨꯝꯕ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯄꯁꯦ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯔꯦꯛꯅꯕ ꯆꯠꯀꯅꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯃꯊꯪꯒꯤꯁꯤꯅ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯃꯪꯉꯣꯏ ꯆꯥꯛꯄ ꯊꯕꯥꯜ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯥꯜꯅꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯉꯥꯡ ꯎꯅꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯃꯔꯥ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯀꯥꯏꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤ ꯎꯅꯔꯒꯁꯨ ꯍꯥꯏꯔꯤꯕ ꯀꯔꯤꯒꯨꯝꯕ ꯊꯧꯕꯥꯜꯁꯤꯗ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯁꯦ ꯍꯤꯡꯒꯟꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯍꯤꯡꯉꯒꯗꯤ ꯃꯁꯤꯡ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ
ꯀꯩ ꯍꯥꯏꯅꯤ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯀꯥꯏ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯍꯥꯏꯗꯤ ꯆꯥꯕ ꯑꯣꯟꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯤꯡ ꯐꯠꯇꯕ ꯅꯤꯡꯉꯥꯏ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯆꯥꯎꯔꯛꯑꯒꯁꯨ ꯃꯥꯅ ꯇꯧꯔꯤꯗꯨ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯈꯥꯡ ꯀꯟꯕ ꯑꯃꯔꯣꯝꯗ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯣꯠꯅꯕ ꯀꯟꯕ ꯂꯥꯏꯟ ꯑꯃꯗ ꯑꯗꯨꯝ ꯄꯨꯕꯤꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯍꯌꯦꯡ ꯆꯥꯎꯔꯛꯑꯒꯁꯨ ꯑꯗꯣ ꯍꯥꯏꯕꯗꯤ ꯈꯔ ꯃꯥꯒꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯈꯔ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯃꯩ ꯆꯥꯛꯄꯁꯤꯗ ꯃꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯀꯌꯥ ꯀꯟꯅ ꯇꯧꯅꯗꯦ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯍꯣꯠ ꯅꯔꯦꯡ ꯇꯧꯔꯒꯁꯨ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯃꯍꯩ ꯇꯝꯕ ꯍꯧꯔꯒꯁꯨ ꯃꯍꯩ ꯆꯥꯒꯟꯗꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯃꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯇꯧꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯂꯩꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯒꯥꯔꯤ ꯂꯩꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯀꯟꯅ ꯇꯧꯅꯗꯦ ꯑꯗꯨꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯔꯤꯕ ꯊꯕꯥꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯎꯅꯔꯒꯁꯨ ꯃꯗꯨ ꯇꯧꯍꯩꯗꯦ ꯇꯧꯒꯅꯨ ꯐꯠꯇꯦ ꯀꯨꯏꯅ ꯀꯩꯅꯣ ꯆꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯤ ꯈꯥꯏꯅꯒꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯟꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯃ ꯍꯥꯟꯅ ꯉꯟꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯟꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯂꯨꯅ ꯄꯤꯔꯝꯃꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯥꯏ ꯄꯤꯕ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯁꯤ ꯑꯗꯨꯝ ꯂꯧꯈꯠꯇꯨꯅ ꯂꯥꯛꯆꯕꯅꯦ ꯃꯗꯨꯗꯤ ꯌꯥꯝ ꯂꯨꯅ ꯃꯥꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒꯨꯝꯕ ꯕꯥꯇꯣꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯃꯩ ꯆꯥꯛꯄ ꯊꯕꯥꯜꯁꯦ ꯑꯣꯏꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯗ ꯊꯕꯛ ꯑꯐꯕ ꯇꯧꯕꯁꯦ ꯐꯠꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯩ ꯕꯥꯇꯣꯟ ꯂꯧꯖꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯥꯖꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯍꯥꯛꯅꯁꯨ ꯃꯁꯤ ꯂꯧꯈꯠꯇꯨꯅ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤꯀꯣ ꯑꯗꯨꯅ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯃꯃꯩ ꯆꯥꯛꯄ ꯊꯕꯥꯜ ꯑꯁꯦ 12ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ 19ꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯅꯤ ꯑꯁꯦ ꯃꯁꯤ ꯃꯃꯩ ꯆꯥꯛꯄ ꯊꯕꯥꯜꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯅꯤꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯏꯁꯤꯟꯕꯤꯔꯣ 12ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ 19ꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯅꯤꯁꯤꯗ ꯑꯉꯥꯡ ꯎꯅꯒꯦ ꯀꯥꯏꯅ ꯈꯟꯕꯤꯔꯝꯕꯒꯁꯨ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯎꯅꯕꯁꯨ ꯑꯩꯈꯣꯏꯅ ꯑꯩꯅ ꯎꯅꯖꯒꯦꯅ ꯃꯇꯝ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯦꯛꯇ ꯑꯣꯏꯒꯟꯗꯦꯀꯣ ꯍꯥꯏꯕꯗꯤ ꯂꯥꯏꯅ ꯄꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯍꯟꯅꯤꯡꯉꯦ ꯀꯥꯏ ꯍꯦꯛꯇ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯆꯔꯒꯦ ꯀꯥꯏꯅ ꯑꯉꯥꯡꯁꯤ ꯀꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯛꯄꯒꯨꯝꯕ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯅ ꯊꯥꯔꯤꯕꯗꯨ ꯍꯞꯇꯥ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯑꯣꯏꯒꯜꯂꯦꯕ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯥꯏꯕꯛ ꯐꯕ ꯀꯥꯡꯕꯨꯗꯗꯤ ꯑꯗꯨꯝ ꯃꯥꯅ ꯈꯟꯖꯔꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯧꯕꯥꯜꯁꯦ ꯇꯥꯅꯤꯡꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯃꯤꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯂꯥꯏꯕꯛꯇ ꯑꯗꯨꯝ ꯂꯩꯖꯔꯝꯃꯕꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯄꯥꯟꯕꯗ ꯄꯣꯛꯄ 12ꯅꯤ ꯄꯥꯟꯕꯗ ꯄꯣꯛꯄ ꯀꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯤꯗꯅꯀꯣ ꯃꯗꯨ ꯍꯥꯏꯔꯤꯕ ꯃꯥꯏ ꯃꯄꯣꯛꯇꯨꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯝ ꯃꯗꯨꯗ ꯌꯥꯝ ꯊꯣꯏꯅ ꯂꯨꯅꯕꯨꯗꯤ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯈꯔꯗꯤ ꯃꯥꯒꯤ ꯃꯒꯨꯟ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯕꯗꯣ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯥꯏꯖꯤꯡꯗꯒꯤ ꯊꯥꯡꯖꯐꯥꯎ ꯄꯣꯛꯂꯛꯄꯁꯤ ꯃꯥꯏ ꯃꯒꯨꯟꯁꯤ ꯑꯗꯨꯝ ꯇꯣꯉꯥꯜꯂꯦꯗꯅ ꯑꯗꯨꯒꯨꯝꯕ ꯔꯥꯁꯤ 12ꯅꯤꯊꯣꯏ ꯂꯩꯕꯗꯨꯁꯨ ꯑꯗꯨꯝ ꯔꯥꯁꯤꯗꯨꯒꯤ ꯃꯥꯏ ꯃꯒꯨꯟ ꯑꯗꯨꯝ ꯇꯣꯉꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯄꯣꯛꯄ ꯊꯕꯥꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯈꯤꯇꯪꯗꯁꯨ ꯑꯗꯨꯝ ꯈꯦꯠꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯍꯥꯏꯖꯈꯤꯕ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯗ ꯄꯣꯛꯑꯒꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯒꯜꯂꯤ ꯀꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯆꯨꯅꯕ ꯆꯥꯅꯕ ꯑꯗꯨꯝ ꯆꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯅꯤ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯈꯔ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯖꯔꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯈꯟꯖꯔꯒ ꯃꯦꯔꯥ ꯊꯥ ꯑꯁꯤ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯖꯕ ꯃꯣꯏꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯂꯧꯈꯠꯆꯕꯅꯤ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯩꯅ 30ꯅꯤ ꯄꯥꯟꯕ ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯗꯣꯛꯆꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯩ ꯀꯥꯕ ꯑꯩꯈꯣꯏꯅ ꯈꯟꯗꯣꯛꯆꯕ ꯌꯥꯔꯦ ꯇꯅꯕ ꯑꯩꯈꯣꯏꯅ ꯈꯟꯗꯣꯛꯆꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯂꯩꯈ꯭ರೆ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯜ 12ꯅꯤ ꯄꯥꯟꯕ 19ꯅꯤ ꯄꯥꯟꯕ ꯃꯁꯤ ꯑꯗꯨꯝ ꯈꯟꯗꯣꯛꯄ ꯌꯥꯔꯦ ꯀꯦꯂꯦꯟꯗꯔ ꯑꯃ ꯂꯩꯕꯤꯔꯒꯗꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯀꯦꯂꯦꯟꯗꯔꯗꯨꯗ ꯑꯗꯨꯝ ꯈꯣꯠꯆꯜꯂ ꯑꯗꯨꯝ ꯊꯝꯕꯤꯔꯣꯕꯀꯣ ꯍꯥꯏꯕꯗꯤ ꯌꯦꯡꯕꯗ ꯈꯔ ꯏꯁꯥꯅ ꯈꯪꯍꯧꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯅꯕ ꯑꯗꯨꯒ ꯊꯥꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯁꯤꯅꯤꯀꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯂꯥꯏꯅ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯊꯥꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯊꯝꯖꯈꯤꯕꯗꯣ ꯅꯣꯡ ꯄꯥꯟꯕꯗ ꯁꯤꯂꯩ ꯑꯃ ꯄꯣꯛꯏ 2ꯅꯤ ꯄꯥꯟꯕꯗ ꯂꯂꯩ ꯑꯃ ꯄꯣꯛꯏ 9ꯅꯤ ꯄꯥꯟꯕꯗ ꯐꯨꯅꯥ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯄꯣꯛꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯃꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯨꯝꯕ ꯁꯤꯜꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯒꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯍꯩ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯩ ꯈꯟꯖꯕ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯨꯝꯕ ꯂꯜꯂꯩ ꯑꯃ ꯍꯥꯏꯗꯅ ꯍꯥꯏꯔꯤꯀꯣ ꯃꯁꯤ 2ꯅꯤ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯍꯥꯏ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯑꯗꯨꯅ 2ꯅꯤ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏꯅ ꯂꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤ ꯈꯨꯔꯨꯝꯖꯕꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯨꯔꯨꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒꯁꯨ ꯏꯁꯥꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ
ꯏꯕꯦꯟ ꯏꯃꯣꯏꯅꯨꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕꯅꯤꯀꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯈꯨꯔꯨꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯂꯥꯡꯒꯣꯜ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯛꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯇꯔꯦꯠꯀꯤ ꯁꯛꯂꯣꯟ ꯑꯗꯨꯝ ꯄꯨꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯑꯗꯨꯅ ꯑꯌꯥꯝꯕ ꯁꯤꯒꯤ ꯁꯤꯂꯩꯃ ꯈꯣꯏꯔꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯂꯜꯂꯩꯃ ꯈꯣꯏꯔꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯑꯗꯨꯝ ꯈꯨꯔꯨꯝꯕꯗ ꯑꯗꯨꯝ ꯃꯍꯩ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯣꯠ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯨꯔꯨꯝꯐꯝ ꯍꯥꯏꯗꯅ ꯃꯐꯝ ꯇꯣꯉꯥꯟꯅ ꯂꯩꯇ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯒꯗꯤ ꯍꯦꯟꯅ ꯃꯍꯩ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯨꯅꯥꯅꯤꯊꯧ ꯇꯦꯜꯍꯩꯕꯁꯦ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯈꯨꯕꯝꯗ ꯆꯠꯆꯔꯒ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯅꯤꯡꯖꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯣ ꯍꯥꯏꯕꯗꯤ ꯐꯨꯅꯥꯅꯤꯊꯧ ꯇꯦꯜꯍꯩꯕꯁꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯔꯨꯝꯕ ꯌꯥꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯕꯗ ꯐꯪꯅꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯍꯩꯒꯤ ꯑꯣꯏꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯈꯨꯔꯨꯝꯕꯗ ꯑꯗꯨꯝ ꯐꯒꯅꯤꯀꯣ ꯑꯗꯨꯅ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯃꯦꯔꯥꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯒꯗꯤ ꯌꯥꯝ ꯐꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯅꯤ ꯃꯦꯔꯥ ꯊꯥꯒꯤ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯔꯒ ꯂꯧꯈꯠꯆꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯈꯟꯖꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ